Online Manipuri YouTube channel sebu yang biriba mayam pumnamukpu amukka hanna taramnok sari ahanbada yamna maruoiba paw ama update thamjage BJYM gi thomising impact ta thomjilakre Impact TV gi manung hotna haina mingthonba ngasi numidang wairam pung taruk ta pangthukiba discussion hour gi matamda Youth Congress ki president Ningthaujam Popilan amasung BJP gi spokesperson Mayang Lambam Suresh Kumar ani gi marakta awaya khum tawnakiba thaudoki tungda BJYM gi thomising kaisampata leiba Impact TV da thomjilakre mafam dudagi phangba pauna hai 60 MLA as warrior of war on drug haiba topic ta khanna nainabagi thoram adu pangthokibani live oina pangthokpa manung hotna haiba thoram adu da makoi ani lawkhongna duna wafam kaya phangdoknaki khanna nainabadu loiraba tungda BJYM gi miyoi hum kuntra romgi team ama Impact TV gi kakhatpa maya da leptuna laiki makoina Youth Congress ki president Popilan bu phuna naba thorang tawre haiba paw ama khak ngangnarak pataki maduna maram oiraga Popilan amusung mahaka lakminnaba makoi ahum Impact TV gi manung dagi makhada kumthadana laiki ngahak ingthana khraba tungda Popilan pawmi amana Impact TV gi makhagi floor phawba thindoraki tanja aduda BJYM gi miyoi kangbu ama hotchin naraki thuna yakna Popilan Impact TV gi manungda amuk pusinki hairi pawadu phangbadagi city police station gi team ama amasung Imphal West District Police ki team sing mafam aduda laki police ki kangbu aduna irang adu control tawnanaba yamna kanna honaki nakan ani gi marakta irang thoktanaba pawmi sing nasu khanna nainaba haibasi wafam kharde adum phongdoknabani maduna khoikha linkha thanaba yaba nate ngasigi makhoi ani ngangna khibadusu karisu ka henba yaukide haiduna themjinna ba honaki pawasina makhata na hai tungda BJYM gi lusingbasing laki amasung makhata na irang thokhan gumsi haiduna manak adwaida lairamba worker sing adu khomlaga pukhi tungda police ki team aduna Popilan bu mafam dudagi puthoklaga escort tawduna mayum phawba tinki haina thajaba yaba mafam dagi phangba paw asina makha tari video sing bibagi damakta mayam namukpu amukka hanna thagatpa phongdokchari anoba update ki damakta nungsi video channel subscribe to biramo. Thank you so much.